ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯊꯝꯖꯅꯤꯡꯂꯤꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤꯀꯣ ꯑꯗꯣꯝꯒꯤ ꯒꯣꯜ ꯑꯦꯆꯤꯞ ꯇꯧꯕꯗ ꯀꯔꯝꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯝꯂꯞꯄ ꯑꯃꯇꯪ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯖꯔꯨꯕ ꯊꯤꯖꯔꯨꯕ ꯄꯥꯖꯔꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯝꯖꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯗꯣꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯇꯪ ꯌꯦꯡꯕꯤꯔꯒ ꯀꯔꯝꯍꯥꯏꯅ ꯑꯗꯣꯝꯒꯤ ꯒꯣꯜ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯊꯝꯖꯔꯤꯕꯁꯤ 90 days ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯀꯔꯝꯍꯥꯏꯅ ꯊꯨꯡꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯗꯣꯝꯁꯨ ꯈꯜꯂꯝꯒꯅꯤ ꯀꯨꯏꯅꯗꯒꯤ ꯑꯗꯨꯛ ꯀꯨꯏꯅ ꯍꯧꯔꯛꯂꯤꯕ ꯆꯍꯤ 10 10 30 ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯤꯝꯇ ꯇꯧꯗꯅ ꯑꯗꯨꯝ ꯋꯥꯈꯜ ꯃꯆꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯑꯩꯗꯤ ꯑꯣꯏꯗ꯭ꯔꯦ ꯐꯪꯗ꯭ꯔꯦ ꯑꯩ ꯗꯥꯎ ꯌꯥꯗ꯭ꯔꯦꯅ ꯈꯜꯂꯒ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣꯝꯁꯨ ꯑꯩ ꯁꯨꯝ ꯈꯟꯕꯗꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯂꯛꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯑꯣꯏꯗꯕ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯅ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯍꯜꯂꯝꯒꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯟꯖꯩꯀꯣ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯝ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯍꯧꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯈꯔꯁꯨ ꯃꯥꯡꯍꯟꯒꯗꯕꯅꯤ ꯈꯔꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯒꯗꯧꯅꯤꯀꯣ ꯑꯗꯣ ꯃꯥꯡꯍꯟꯕꯅ ꯌꯥꯝꯃꯒꯗꯤ ꯑꯗꯨꯝ ꯃꯥꯡꯍꯟꯕꯅ ꯌꯥꯝꯃꯦ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇꯀꯣ ꯑꯗꯣ ꯍꯣꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯕꯤꯗ ꯑꯩꯒꯤ ꯇꯣꯄꯤꯛꯇꯣ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦꯀꯣ ꯑꯗꯨꯅ 90 daysꯇ ꯑꯩꯈꯣꯏꯒꯤ ꯒꯣꯜꯁꯦ ꯀꯔꯝꯍꯥꯏꯅ ꯑꯦꯆꯤꯞ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯍꯥꯟꯅ ꯀ꯭ꯂꯤꯌꯥꯔ ꯈꯪꯗꯣꯛꯄꯤꯈꯣꯕ 90 daysꯇꯗꯤ ꯂꯣꯏ ꯐꯪꯅꯦꯅ ꯑꯗꯣ ꯍꯣꯠꯇꯅ ꯀꯩꯅꯣ ꯇꯧꯅꯤ ꯋꯥ ꯅꯠꯇꯕ ꯑꯗꯣꯝꯒꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇ ꯀꯔꯤꯅꯣ ꯄꯥꯝꯃꯤꯕꯁꯦ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯆꯦ ꯑꯃꯗ ꯐꯖꯅ ꯏꯊꯣꯛꯄꯤꯌꯣꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯊꯨꯡꯗꯣꯏꯁꯦ ꯑꯩ ꯁꯦꯟ ꯀꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯦꯛꯖꯦꯛꯇꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯦꯟ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯥꯝꯃꯤ ꯃꯌꯥꯝꯗꯣ ꯀꯌꯥꯅꯣꯕ ꯑꯃꯁꯨ ꯃꯌꯥꯝꯅꯤ ꯑꯅꯤꯁꯨ ꯃꯌꯥꯝꯅꯤ ꯑꯍꯨꯝꯁꯨ ꯃꯌꯥꯝꯅꯤꯀꯣ 10ꯁꯨ ꯃꯌꯥꯝꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯥꯗꯣꯛꯄꯤꯔꯒ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯕꯤꯔꯣꯕ ꯊꯥ ꯑꯃꯗ ꯑꯩ ꯂꯨꯄꯥ 1,00,000 ꯇꯣꯂꯣꯞ ꯆꯥꯕ ꯄꯥꯝꯃꯤ ꯏꯟꯀꯝ ꯂꯥꯛꯄ ꯄꯥꯝꯃꯤ ꯁꯨꯃꯥꯏꯅ ꯀ꯭ꯂꯤꯌꯥꯔ ꯑꯦꯛꯖꯦꯛ ꯀꯣ ꯑꯩ ꯀꯥꯔ ꯊꯧꯕ ꯄꯥꯝꯃꯤ ꯀꯥꯔ ꯊꯧꯕ ꯄꯥꯝꯃꯤ ꯀꯔꯤ ꯀꯥꯔꯅꯣ ꯊꯧꯗꯣꯏꯁꯦ ꯑꯗꯨ ꯍꯣꯟꯗꯥꯒꯤ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯅ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯃꯈꯜ ꯃꯆꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯤꯔꯣꯕ ꯃꯥꯒꯤ ꯃꯣꯗꯦꯜ ꯅꯝꯕꯔꯗꯒꯤ ꯃꯃꯤꯡꯗꯒꯤ ꯀꯂꯔꯗꯒꯤ ꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯦꯛꯖꯦꯛ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯊꯕꯛꯅꯣ ꯄꯥꯝꯃꯤ ꯊꯕꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯅ ꯍꯦꯛꯇ ꯈꯟꯕ ꯅꯠꯇꯕ ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯅ ꯄꯤꯌꯣꯟ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯄꯔ ꯑꯣꯏꯗꯣꯏꯔꯕ ꯑꯗꯨꯝꯕ ꯅꯠꯇꯕ ꯅꯪꯒ ꯔꯦꯡ ꯆꯥꯟꯅꯕꯗꯣ ꯑꯩ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯦ ꯁꯤꯒꯤ ꯔꯦꯡꯁꯦ ꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯍꯥꯏꯕꯁꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯖꯅ ꯈꯪꯗꯣꯛꯄꯤꯔꯣꯕ ꯑꯗꯣ ꯐꯖꯅ ꯏꯊꯣꯛꯄꯤꯔꯣ ꯑꯩ ꯅꯨꯄꯤ ꯊꯤ ꯄꯥꯝꯃꯦꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯦꯛꯇ ꯅꯨꯄꯤꯁꯤ ꯑꯝꯇ ꯂꯩꯇꯦ ꯑꯃ ꯍꯦꯛꯇ ꯐꯪꯉꯦ ꯍꯦꯛꯇ ꯌꯥꯔꯒꯗ꯭ꯔꯕ ꯌꯥꯔꯣꯏꯗꯅꯗꯣ ꯑꯗꯨꯃꯥꯏꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝꯗꯣ ꯀ꯭ꯂꯤꯌꯥꯔ ꯆꯦ ꯑꯃꯗ ꯐꯖꯅ ꯏꯕꯤꯔꯣ ꯑꯗꯨꯒ 90 daysꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯄꯥꯕꯤꯌꯨ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯒꯤ ꯃꯇꯥꯡꯒ ꯃꯔꯤ ꯂꯩꯅꯩ ꯑꯩꯅ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯊꯥꯒꯠꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯤꯌꯁ ꯃꯥꯏꯟ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯌꯦꯡꯉꯨꯅꯦ ꯂꯥꯏꯄꯣꯛꯅꯤ ꯀꯥꯏ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯒꯤ ꯗ꯭ꯌꯨꯇꯤꯁ ꯃꯥꯒꯤ ꯄꯋꯔꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯒꯤꯗꯒꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕꯤꯕꯗꯒꯤꯀꯣ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯧꯕꯤꯕꯗꯒꯤ ꯃꯁꯛꯇꯣ ꯈꯪꯉꯕꯅꯤꯅ ꯃꯁꯛ ꯈꯪꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯀꯩꯅꯣ ꯇꯧꯔꯗ꯭ꯔꯥꯅꯦ ꯀꯣꯏꯅꯔꯛꯑꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯐꯥꯏ ꯊꯅꯥꯎꯗ ꯀꯤꯔꯤꯕꯅꯦꯕ ꯑꯗꯨ ꯃꯁꯛ ꯈꯪꯅꯔꯝꯃꯗꯤ ꯀꯩꯝꯇ ꯀꯤꯕ ꯍꯥꯏꯕꯗꯣ ꯂꯩꯇꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯒꯤ ꯃꯥꯒꯤ ꯁꯛꯇꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯁꯛ ꯐꯖꯅ ꯈꯪꯕꯤꯔꯕ ꯍꯩꯔꯕ ꯃꯍꯥꯛꯁꯦ ꯀꯔꯝꯍꯥꯏꯅ ꯍꯦꯟꯗꯜ ꯇꯧꯅꯤ ꯍꯥꯏꯕꯁꯤꯕꯨ ꯐꯖꯅ ꯈꯪꯕꯤꯔꯒꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯔꯥꯏ ꯂꯥꯏꯅ 90 daysꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯌꯨꯛ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯁꯦ ꯃꯁꯤ ꯃꯕꯥꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯅꯤꯁꯤꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯤꯒꯗꯧꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯅ ꯍꯥꯏꯐꯦꯠ ꯇꯨꯝꯕ ꯍꯦꯛ ꯋꯥꯈꯠꯂꯛꯄꯁꯤꯁꯨ ꯑꯗꯨꯝ ꯇꯔꯪꯒꯝꯗ ꯑꯗꯨꯝ ꯍꯧꯒꯠꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯝꯗꯥꯏꯁꯤꯁꯨ ꯇꯔꯪꯒꯝꯗ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯤꯅꯦꯕ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯤꯗꯣ ꯑꯗꯣ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯤꯁꯦ ꯑꯩꯈꯣꯏ ꯇꯨꯝꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯅꯦꯕ ꯑꯩꯅ ꯈꯟꯊꯕ ꯉꯝꯗꯕ ꯋꯥꯈꯜ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯔꯤꯝꯇꯒ ꯃꯔꯤ ꯂꯩꯅꯕ ꯑꯝꯇ ꯅꯠꯇꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯍꯥꯏꯕꯨ ꯉꯁꯥꯏꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯁꯦ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯔꯤꯅꯦꯕ ꯃꯉꯣꯟꯗ ꯀꯃꯥꯟꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯂꯥꯏꯐ ꯑꯃ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯤꯅꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯂꯥꯏꯕꯛ ꯑꯃ ꯇꯝꯃꯛꯀꯗꯣꯏꯅꯦꯕ ꯁꯤꯁꯤꯅ 90 daysꯁꯦ ꯑꯗꯣꯝꯒꯤ ꯒꯣꯜꯁꯦꯐꯖꯅ ꯏꯊꯣꯛꯄꯤꯔꯣ ꯑꯗꯨꯒ 90 daysꯁꯦ ꯑꯌꯨꯛ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯐꯖꯅ ꯄꯥꯕꯤꯌꯨ ꯐꯖꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯨꯗꯨꯒ ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯇꯨꯝꯂꯝꯗꯥꯏꯁꯦꯀꯣ ꯑꯌꯨꯛꯇ ꯍꯣꯏ ꯇꯧꯍꯧꯗ꯭ꯔꯦ ꯐꯔꯦꯀꯣ ꯑꯗꯨꯒ ꯇꯨꯝꯂꯝꯗꯥꯏꯒ ꯌꯥꯝꯅ ꯐꯔꯒꯗꯤ 90 daysꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯤ ꯃꯅꯨꯡꯗ ꯒꯦꯔꯦꯟꯇꯤꯅꯤꯀꯣ
ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯒꯗꯧꯅꯦꯕ ꯑꯗꯣꯝꯅ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯩ ꯁꯤꯒꯤ ꯒꯣꯜꯁꯤꯃ ꯑꯦꯆꯤꯞ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯅꯝꯕꯗꯣ ꯈꯪꯉꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯄꯦꯇ꯭ꯔꯣꯜꯒ ꯅꯝꯃꯦ ꯑꯩꯈꯣꯏ ꯃꯥꯅ ꯏꯁꯥ ꯁꯥꯒꯠꯂꯤꯉꯩꯗꯀꯣ ꯑꯁ ꯃꯩ ꯍꯧꯅ ꯈꯥꯡ ꯉꯝꯄꯣꯠꯇꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯕꯔꯟ ꯌꯣꯔ ꯗꯤꯖꯥꯌꯔ ꯍꯥꯏꯁꯦ ꯑꯗꯣꯝꯒꯤ ꯇꯨꯡꯗ ꯃꯩ ꯆꯥꯒꯕ ꯑꯗꯨꯝ ꯂꯩ ꯌꯥꯒꯗ꯭ꯔꯅ ꯌꯥꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯣꯝꯒꯤ ꯒꯣꯜꯁꯤꯁꯨ ꯐꯪꯅꯤꯡꯅ ꯂꯥꯡꯇꯛꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯒ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯁꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯗꯣꯝꯅ ꯏꯊꯣꯛꯄꯤꯔꯤꯕ ꯆꯦꯅꯥꯜꯁꯤꯡꯗꯣ ꯌꯦꯡꯕꯤꯔꯒ ꯄꯥꯕꯤꯔꯒꯗꯤꯀꯣ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯒꯅꯦꯕ ꯃꯁꯤ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯥꯔꯨꯕ ꯊꯦꯡꯅꯔꯨꯕ ꯇꯝꯂꯨꯕ ꯃꯌꯥꯝꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤꯀꯣ ꯊꯤꯔꯨꯕꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯔ ꯇꯝꯖꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯋꯥꯈꯟꯗ ꯃꯌꯥꯝ ꯑꯃ ꯐꯥꯎꯅꯤ ꯅꯪꯗꯤ ꯀꯌꯥꯝ ꯐꯥꯎꯔꯒꯦ ꯀꯌꯥꯝ ꯑꯦꯆꯤꯞ ꯇꯧꯔꯒꯦꯅ ꯍꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯗꯨ ꯍꯣꯠꯄꯨ ꯍꯣꯠꯅꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣꯝ ꯊꯥꯖꯕꯤꯌꯣꯕ ꯑꯗꯣꯝꯒꯤ ꯊꯥꯖꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯑꯗꯣꯝꯅ ꯐꯪꯉꯛꯀꯗꯣꯏꯁꯦ ꯑꯗꯣꯝꯅ ꯋꯥꯊꯤꯅꯤ ꯋꯥꯔꯦꯝꯅꯤ ꯍꯥꯏꯅ ꯈꯜꯂꯗꯤ ꯑꯗꯣꯝꯗꯨꯁꯨ ꯑꯗꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯃꯤꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯣꯝ ꯏꯁꯥꯗ ꯍꯥꯟꯅ ꯄꯥꯟꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯁꯤ ꯃꯤꯁꯤꯗꯤ ꯀꯩꯅꯣꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯍꯥꯏꯗꯣ ꯉꯥꯡꯉꯤꯗꯣ ꯀꯅꯥꯅꯣꯕ ꯈꯜꯂꯤꯗꯣ ꯀꯅꯥꯅꯣ ꯈꯜꯂꯒ ꯉꯥꯡꯉꯩꯗꯣ ꯑꯗꯣꯝ ꯏꯁꯥꯃꯛ ꯅꯠꯇ꯭ꯔꯥ ꯃꯤꯉꯣꯟꯗꯨꯗꯗꯤ ꯀꯣꯟꯅ ꯌꯧꯗꯣꯏꯅꯦꯕ ꯑꯗꯣꯝ ꯃꯤꯉꯣꯟꯗꯨꯗꯤ ꯃꯤꯅ ꯇꯥꯔꯀꯥꯟꯗ ꯀꯣꯟꯅ ꯌꯧꯗꯣꯏꯅꯦꯕ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯃꯤꯔꯦꯝꯅꯤ ꯍꯥꯏꯕꯗꯣ ꯀꯣꯟꯅ ꯈꯪꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯉꯥꯡꯊꯣꯛꯏꯕ ꯍꯥꯟꯅ ꯈꯜꯂꯒ ꯉꯥꯡꯉꯛꯏꯕ ꯑꯗꯣꯝ ꯍꯥꯟꯅ ꯃꯤꯔꯦꯝꯅꯤ ꯍꯥꯏꯕꯁꯦ ꯀꯧꯕꯤꯒꯅꯣꯕ ꯁꯤꯁꯤꯅ ꯑꯗꯣꯝꯅ ꯄꯣꯖꯤꯇꯤꯚ ꯊꯣꯠ ꯐꯖꯅ ꯈꯟꯕꯤꯔꯒ ꯐꯖꯅ ꯋꯥꯈꯜꯗꯣ ꯆꯅꯤꯡ ꯇꯥꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯈꯜꯂꯒ ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯂꯩꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ 90 ꯗꯦꯖꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡꯁꯦ ꯇꯨꯝꯕ ꯆꯥꯐꯝ ꯈꯪꯗꯒꯩ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯀꯩꯅꯣꯁꯦ ꯐꯖꯅ ꯏꯊꯣꯛꯄꯤꯔꯒ ꯒꯣꯜꯁꯦ ꯐꯖꯅ ꯏꯊꯣꯛꯄꯤꯔꯒ ꯗꯦꯠ ꯑꯃ ꯐꯤꯛꯁ ꯇꯧꯕꯤꯔꯒꯀꯣ ꯁꯤꯒꯤ ꯗꯦꯠꯁꯤꯗ ꯑꯩ ꯁꯤꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯏꯟꯀꯝꯒꯤ ꯆꯥꯟꯅꯕ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯂꯨꯄꯥ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯣꯛꯑꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯂꯩꯒꯦ ꯑꯗꯨꯗꯤ ꯌꯥꯄꯣꯠꯇꯦ ꯋꯥꯔꯤꯅꯦ ꯑꯩ ꯍꯥꯏꯁꯦꯀꯣ ꯃꯊꯪ ꯊꯥꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯂꯩꯒꯦ ꯌꯥꯄꯣꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣꯝꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯣꯛꯄ ꯏꯟꯀꯝ ꯑꯣꯏꯔꯒꯗꯤ ꯃꯥꯔꯁꯦꯗꯤꯁ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯏꯟꯀꯝꯗꯨꯒ ꯆꯥꯟꯅꯕ ꯀꯣ ꯏꯟꯀꯝ ꯂꯩꯇ꯭ꯔꯒꯁꯨ ꯑꯩ ꯏꯟꯀꯝ ꯑꯃ ꯊꯣꯛꯅꯕ 90 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯑꯩ ꯀꯔꯤ ꯊꯕꯛ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯅꯕ ꯑꯗꯣꯝꯁꯦ ꯀꯟꯅ ꯍꯣꯠꯅꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯅꯤꯁꯤꯗ ꯑꯗꯣꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯛꯅꯤꯡ ꯆꯪꯅꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯤꯔꯒꯗꯤ ꯑꯗꯣꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝꯁꯦ ꯊꯨꯡꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯥꯖꯕꯤꯌꯨ